ꯃꯆꯦꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯥꯆꯟ ꯄꯜꯂꯛꯄꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛꯇꯣ ꯉꯁꯤꯒꯤ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯝꯅꯁꯨ ꯀꯥꯎꯒꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ꯫ ꯋꯥꯛꯁꯤꯡ ꯊꯥꯒꯤ ꯊꯥꯖꯤꯟꯗ ꯄꯥꯡꯈꯠꯂꯛꯄꯗ ꯃꯊꯟꯇ ꯊꯔꯣꯗꯣ ꯆꯤꯡꯌꯥꯒꯤ ꯕꯣꯔꯣꯏ ꯍꯧꯕ ꯃꯈꯣꯡꯗꯨ ꯇꯝꯅ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯕꯣꯔꯣꯏ ꯍꯦꯛꯄ ꯂꯥꯛꯏ꯫ ꯉꯥꯎꯅꯁꯨ ꯍꯧꯔꯛꯄ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯣꯏꯅ ꯍꯧꯔꯛꯄꯤ ꯊꯔꯣꯗꯣ ꯕꯣꯔꯣꯏ ꯆꯥꯔꯤ꯫ ꯃꯗꯧ ꯊꯦꯝꯕꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯊꯔꯣ ꯋꯥꯛꯆꯤꯡꯗ ꯕꯣꯔꯣꯏ ꯆꯥꯕ ꯐꯠꯇꯦ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯕꯗꯤ ꯏꯙꯧꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯅꯥ ꯑꯅꯤꯗꯣ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯕꯒꯤ ꯊꯥꯡꯒꯣꯟꯅ ꯂꯦꯟꯗꯣꯏꯅꯤ꯫ ꯊꯔꯣ ꯕꯣꯔꯣꯏꯗꯨ ꯆꯥꯅ ꯆꯥꯅ ꯃꯗꯧꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯆꯥꯅ ꯆꯥꯅ ꯑꯃꯨꯛꯁꯨ ꯋꯥ ꯉꯥꯡꯉꯤ꯫ ꯊꯥꯡꯒꯣꯟꯅ ꯂꯦꯟꯒꯤ ꯂꯦꯟꯖꯧ, ꯑꯩꯈꯣꯏꯗꯤ ꯆꯥꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯕꯣꯔꯣꯏꯁꯤꯕꯨ ꯆꯥꯗꯅ ꯀꯔꯤꯒꯤ ꯇꯣꯛꯂꯣꯏ, ꯆꯥꯅꯤ꯫ ꯏꯙꯧ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯆꯥꯕꯕꯨ ꯀꯔꯝꯅ ꯈꯪꯒꯅꯤ? ꯅꯍꯥꯟꯒꯤꯗꯨꯗꯤ ꯁꯣꯏꯗꯅ ꯏꯙꯧꯒꯤ ꯃꯃꯥꯡꯗ ꯆꯥꯔꯨꯕ ꯈꯛꯇꯅꯤ꯫ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯆꯥꯅꯤꯡꯕ ꯃꯈꯩ ꯈꯜꯂꯒ ꯆꯥꯗꯣꯏꯅꯤ꯫ ꯕꯣꯔꯣꯏ ꯃꯈꯩꯁꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯊꯔꯣ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤꯗꯣ ꯕꯣꯔꯣꯏ ꯆꯥꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯕꯣꯔꯣꯏꯅ ꯂꯥꯛꯍꯠꯂꯤꯉꯩ ꯊꯔꯣꯗꯣ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯦꯒ ꯈꯪꯂꯝꯗꯦ꯫ ꯕꯣꯔꯣꯏꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯂꯨꯞꯈꯤꯕꯅ ꯃꯍꯥꯛ ꯃꯁꯥꯗ ꯕꯣꯔꯣꯏꯗꯅꯤ꯫ ꯍꯧꯔꯤꯕ ꯕꯣꯔꯣꯏꯗꯨꯁꯨ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯕ ꯕꯣꯔꯣꯏꯗꯤ ꯅꯠꯇꯦ꯫ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯏꯟꯕ ꯕꯣꯔꯣꯏ ꯃꯈꯣꯡꯅꯤ꯫ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯕꯣꯔꯣꯏ ꯃꯈꯣꯡꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯀꯣꯏꯕꯗꯣ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥꯁꯤꯡ ꯑꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯔꯣ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩꯊꯣꯛꯏ꯫ ꯎ ꯀꯥꯕ ꯍꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯗꯨꯅꯕꯨ ꯕꯣꯔꯣꯏꯗꯨ ꯀꯥꯗꯨꯅ ꯎꯁꯥꯗ ꯃꯈꯣꯡꯗꯨ ꯅꯦꯠꯇꯨꯅ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯃꯈꯩ ꯍꯦꯛꯂꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯕꯣꯔꯣꯏꯗꯨ ꯆꯥꯔꯤ꯫ ꯆꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯄꯨꯛ ꯊꯟꯕ ꯂꯩꯇꯦ, ꯑꯣꯛꯄ ꯀꯧꯕꯁꯨ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯂꯤꯕꯒꯗꯣ ꯃꯉꯣꯟꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯥꯗꯤ ꯆꯥꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯕꯣꯔꯣꯏꯒꯤ ꯃꯪꯂꯥꯟꯗꯨꯗ ꯈꯔ ꯌꯥꯝꯅ ꯆꯥꯍꯧꯕ ꯍꯥꯏꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯊꯔꯣ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯦꯟꯃꯟꯈ꯭ꯔꯦ, ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯕꯣꯔꯣꯏꯁꯤꯡꯗꯨꯕꯨ ꯅꯊꯟꯇ ꯆꯥꯅꯤꯅ ꯆꯥꯔꯤꯕꯗꯣ ꯅꯪꯕꯣ ꯅꯕꯨꯛꯇꯣ ꯄꯣꯈꯥꯏꯗꯨꯅ ꯁꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯦꯡꯕ ꯇꯥꯔꯦ꯫ ꯊꯔꯣꯅ ꯈꯨꯝꯃꯛꯏ, ꯅꯈꯣꯏꯁꯨ ꯆꯥꯅꯤꯡꯂꯗꯤ ꯀꯣꯛ ꯀꯥꯈꯠꯂꯒ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯦꯛꯑꯒ ꯆꯥꯕ ꯀꯩꯗꯧꯒꯦ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯪꯒꯤ ꯕꯣꯔꯣꯏꯗꯣ ꯆꯥꯗꯣꯏ ꯁꯔꯨꯛ ꯊꯝꯕꯧ ꯑꯍꯥꯎꯕ ꯑꯊꯦꯝꯕ ꯑꯣꯏꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯆꯥꯔꯨꯕꯅ ꯐꯩ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯝꯕꯧꯁꯦ ꯐꯖꯗ꯭ꯔꯥ? ꯆꯥꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯨꯁꯤ ꯂꯥꯎ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯦꯡꯒꯥ ꯈꯔꯁꯨ ꯊꯝꯕꯧ ꯇꯥꯟꯗꯨꯅ ꯆꯥꯍꯧꯔꯤ꯫ ꯅꯪꯒꯤ ꯕꯣꯔꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯝꯕꯧꯁꯤꯗꯒꯤ ꯍꯦꯟꯄꯣ ꯅꯠꯇꯦ ꯍꯥꯎꯕ꯫ ꯎꯊꯛꯇ ꯂꯦꯞꯇꯨꯅ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯕꯣꯔꯣꯏ ꯍꯦꯛꯇꯨꯅ ꯆꯥꯔꯝꯕꯗꯣ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯊꯔꯣ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯌꯥꯝ ꯍꯥꯎꯅ ꯊꯝꯕꯧ ꯍꯦꯔꯥꯗꯣ ꯍꯥꯎꯅ ꯆꯥꯕ ꯎꯕꯗ ꯇꯤꯟ ꯆꯨꯡꯉꯤ, ꯀꯜꯂꯛꯄ, ꯆꯥꯅꯤꯡꯕ ꯑꯅꯤꯃꯛ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯏ꯫ ꯕꯣꯔꯣꯏꯁꯤꯗꯒꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯊꯝꯕꯧꯅ ꯍꯥꯎꯕ ꯍꯦꯜꯂꯤ꯫ ꯃꯩꯗ ꯂꯧꯔꯒ ꯆꯥꯕꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯁꯨ ꯂꯩ꯫ ꯃꯤꯀꯥꯕ ꯐꯥꯎꯍꯜꯂꯤ꯫ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯌꯣꯡꯗꯧꯅ ꯅꯞꯂꯒ ꯕꯣꯔꯣꯏꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯊꯔꯣꯗꯣ꯫ ꯊꯔꯣꯅ ꯑꯩꯁꯨ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯊꯝꯕꯧꯗꯣ ꯆꯥꯅꯤꯡꯉꯤ, ꯊꯝꯕꯧ ꯇꯥꯟꯐꯝꯗꯣ ꯈꯪꯉꯗꯤ ꯇꯥꯛꯄꯤꯌꯣꯕ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ, ꯊꯝꯕꯧ ꯇꯥꯟꯐꯝ ꯇꯥꯅ ꯆꯠꯂꯁꯦ꯫ ꯍꯣꯏ, ꯌꯧꯅꯕ ꯃꯐꯝꯗꯣ ꯄꯨꯕꯤꯌꯨꯀꯣ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ
ꯑꯗꯨꯕꯨꯗꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯄꯨꯗꯨꯅ ꯆꯠꯇꯣꯏꯅꯦ ꯊꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯏ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯂꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯊꯔꯣ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯌꯧꯔꯛꯂꯦ ꯑꯉꯥꯡ ꯈꯔ ꯑꯃꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯈꯦꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯀꯣꯏꯂꯥꯡ ꯑꯃꯨꯛ ꯂꯥꯡꯉꯤ ꯑꯃꯅ ꯁ꯭ꯋꯥ ꯍꯥꯏ ꯑꯇꯩꯅ ꯁ꯭ꯋꯥ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯉꯥꯡ ꯈꯔꯅ ꯊꯝꯕꯧ ꯍꯥꯎꯅ ꯆꯥꯔꯤ ꯈꯔꯁꯨ ꯊꯝꯕꯧ ꯇꯥꯜꯂꯤ ꯊꯔꯣꯁꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯝꯕꯧ ꯇꯥꯟꯕ ꯑꯉꯥꯡ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩ ꯌꯥꯝ ꯊꯋꯥꯏꯅ ꯇꯥꯖꯩ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯕꯗꯨꯗ ꯃꯁꯥꯅ ꯇꯥꯟꯖꯕꯗꯣ ꯏꯁꯤꯡ ꯑꯔꯨꯕꯗ ꯆꯥꯝꯊꯣꯛꯂꯒ ꯌꯥꯝ ꯃꯍꯥꯎ ꯂꯩꯅ ꯊꯝꯕꯧ ꯑꯗꯨ ꯆꯥꯏ ꯊꯝꯕꯧꯗꯣ ꯆꯥꯔꯤꯉꯩ ꯃꯥꯗꯤ ꯃꯌꯨꯝ ꯍꯟꯒꯅꯤ ꯀꯥꯎꯔꯦ ꯄꯨꯝꯃꯝ ꯃꯝꯂꯕꯗꯣ ꯃꯉꯣꯟꯗꯗꯤ ꯊꯧꯁꯥꯕ ꯁꯥꯗꯦ ꯑꯉꯥꯡ ꯑꯃꯅ ꯅꯨꯡꯁꯥ ꯂꯩꯃ ꯊꯣꯔꯛꯂꯣ ꯎꯔꯨꯝ ꯂꯩꯃ ꯆꯪꯈꯔꯣ ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯥꯁꯤꯡ ꯄꯣꯂꯥꯡ ꯐꯧꯔꯤꯕꯅꯤ ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ ꯀꯕꯣ ꯂꯩꯇꯦ ꯐꯤꯔꯩꯇꯦ ꯀꯣꯟꯅꯔꯕ ꯇꯤꯡ ꯇꯤꯡ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯇꯩꯁꯤꯡꯗꯨꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯇꯧ ꯇꯝꯗꯨꯅ ꯁꯩꯌꯦꯛ ꯁꯩꯗꯥꯗꯨ ꯃꯥꯟꯅꯅ ꯁꯩꯁꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯔꯣꯁꯨ ꯁꯩꯁꯛꯄ ꯌꯥꯎꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯨꯝ ꯍꯟꯖꯟꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯔꯣꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯔꯣꯗꯣ ꯅꯨꯃꯤꯠ ꯇꯥꯔꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯅꯨꯡꯁꯥ ꯊꯤꯔꯦ ꯃꯗꯧ ꯊꯦꯝꯕ ꯑꯃꯗꯤ ꯃꯆꯤ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯇ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯃꯝꯁꯤꯜꯂꯛꯂꯕꯗꯨꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯦ ꯊꯔꯣ ꯌꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯕꯅ ꯇꯥꯗꯕ ꯃꯤ ꯐꯥꯎꯕ ꯇꯥꯔꯦ ꯈꯪꯗꯕ ꯃꯤꯁꯨ ꯈꯪꯂꯦ ꯂꯩꯀꯥꯏꯗꯨꯒꯤ ꯊꯔꯣꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯊꯔꯣꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯍꯪ ꯈꯣꯠꯇꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯔꯣꯗꯤ ꯂꯥꯛꯏ ꯎꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯝꯕꯤꯔꯛꯇ꯭ꯔꯦ ꯈꯪꯍꯧꯗꯅ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯦꯟꯗ꯭ꯔꯥ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯍꯧꯕ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯃꯗ ꯕꯣꯔꯣꯏ ꯍꯦꯛꯇꯨꯅ ꯆꯥꯎꯏ ꯄꯥꯎ ꯇꯝꯂꯔꯦ ꯊꯦꯝꯕꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯠꯀꯅꯨ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯈꯜꯂ ꯈꯜꯂꯒ ꯍꯦꯛꯇ ꯆꯠꯂꯤꯗꯣ ꯂꯝꯁꯨ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯆꯠꯇꯅꯕ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯗꯕ ꯌꯥꯔꯔꯣꯏ ꯊꯝꯕꯥꯜꯅ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯕ ꯇꯥꯔꯒꯦ ꯏꯙꯧ ꯕꯣꯔꯣꯏ ꯃꯈꯣꯡꯗꯣ ꯇꯥꯅ ꯆꯠꯄ ꯇꯥꯏ ꯊꯝꯕꯥꯜ ꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯥ ꯊꯤꯕ ꯐꯥꯎꯏ ꯐꯅꯗꯤ ꯀꯨꯞꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯁꯦꯟꯅꯖꯕꯅꯤ ꯀꯔꯝꯕ ꯇꯟꯖꯥꯗ ꯁꯤꯠ ꯅꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯦ ꯆꯤꯡꯅꯕꯅꯁꯨ ꯃꯁꯥꯗꯣ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯃꯁꯨ ꯃꯄꯨ ꯃꯈꯣꯏ ꯍꯨꯝꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯗꯨꯒꯤ ꯈꯜꯂꯒ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯂꯝꯕꯤꯒꯤ ꯃꯄꯥꯜꯗ ꯄꯥꯠꯀ ꯇꯥꯏꯅꯅ ꯍꯧꯕ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯗ ꯊꯔꯣ ꯊꯤꯕ ꯍꯧ ꯍꯧ ꯂꯥꯛꯏ ꯊꯔꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯃꯐꯝꯗꯨꯗ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯁꯣꯏꯗ꯭ꯔꯦ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯤꯟꯖꯥ ꯐꯠꯇꯕ ꯂꯩꯆꯥ ꯐꯠꯇꯕꯅ ꯆꯦꯜꯂꯝꯃꯅꯤ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ ꯑꯀꯤꯕꯒꯤ ꯀꯨꯌꯣꯝꯅ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯣ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯅ ꯏꯍꯧꯏ ꯄꯨꯛꯅꯤꯡꯗꯅ ꯏꯆꯦꯒꯤ ꯕꯦꯝꯃ ꯊꯔꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏꯗ ꯑꯁꯨꯛ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯅꯪꯒꯨꯝꯕ ꯃꯆꯥꯁꯤꯕꯨ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯔꯝꯗꯥꯏꯅꯤ ꯏꯆꯦ ꯑꯗꯨꯒ ꯅꯪꯗꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯕꯣꯔꯣꯏꯁꯤꯗ ꯃꯤꯍꯧ ꯆꯥꯎꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯖꯔꯕꯣꯏꯔꯦꯀꯣ ꯏꯆꯦꯒꯤ ꯕꯦꯝꯃ ꯊꯔꯣ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯏꯄꯥ ꯊꯦꯝꯕ ꯁꯣꯏꯗ꯭ꯔꯦ ꯊꯔꯣꯗꯣ
ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯆꯦꯜꯂꯝꯂꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯍꯧꯕꯅ ꯐꯅꯤ ꯈꯜꯂꯤ ꯅꯨꯄꯥ ꯃꯁꯦꯟ ꯈꯔꯁꯨ ꯉꯥꯡꯅ ꯁꯛꯅꯔꯤ ꯃꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯔꯣꯗꯨ ꯁꯣꯏꯗꯅ ꯆꯦꯜꯂꯝꯃꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯆꯤꯡꯌꯥ ꯂꯩꯀꯥꯏꯒꯤ ꯂꯩꯕꯥꯛ ꯆꯥꯎ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯔꯒ ꯌꯥꯎꯁꯤꯔꯥꯛꯄ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤꯗꯨꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯁ꯭ꯋꯥꯏꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯉꯥꯡꯗꯨ ꯐꯪꯅꯕ ꯊꯤꯍꯧꯕꯅ ꯐꯅꯤ ꯃꯌꯥꯝ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯑꯉꯥꯡ ꯃꯥꯡꯈꯤꯕꯗ ꯍꯦꯛ ꯍꯦꯛ ꯆꯦꯟꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯌꯥꯎꯁꯨꯔꯥꯛꯄ ꯆꯤꯡꯒꯤ ꯅꯥꯄꯨꯡ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯆꯤꯡꯌꯥ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯊꯔꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤ ꯊꯝꯕꯥꯜꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯊꯔꯣ ꯇꯥꯅꯕ ꯏꯆꯦꯒꯤ ꯕꯦꯝꯃ ꯊꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯅꯪꯒꯤ ꯈꯟꯕꯗ ꯏꯆꯦꯗꯤ ꯋꯥꯔꯦ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯒꯦ ꯊꯔꯣ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯇꯩꯗꯨꯁꯨ ꯊꯔꯣ ꯍꯥꯏꯗꯨꯅ ꯊꯔꯣ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯇꯦ ꯊꯔꯣ ꯃꯁꯥꯅꯗꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯄꯥꯠ ꯃꯌꯥ ꯅꯛꯅ ꯂꯩꯕ ꯑꯣꯏꯕꯅ ꯂꯩꯆꯤꯜꯁꯨ ꯀꯨꯡꯅ ꯊꯥꯕ ꯍꯧꯔꯛꯂꯦ ꯃꯩꯔꯥꯁꯤꯡꯗꯨꯁꯨ ꯂꯤꯛꯂꯥ ꯃꯔꯤꯛꯅ ꯂꯥꯛꯆꯈꯤꯕꯅ ꯅꯨꯡꯁꯤꯠꯀ ꯄꯥꯈꯤꯕꯅ ꯃꯩꯉꯥꯜꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯃꯀꯥ ꯐꯅ ꯉꯥꯟꯕ ꯉꯝꯖꯗꯦ ꯃꯩꯗꯣ ꯃꯨꯠꯄꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯃꯈꯣꯏ ꯈꯔꯒꯤꯗꯤ ꯁꯣꯝꯗꯗꯤ ꯊꯔꯣꯗꯣ ꯅꯨꯡꯉꯥꯏ ꯃꯪꯂꯥꯟꯗꯨꯗ ꯊꯝꯕꯧꯗꯨ ꯆꯥꯗꯨꯅ ꯃꯌꯨꯝ ꯍꯟꯕ ꯀꯥꯎꯕ ꯃꯈꯩ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯏ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯑꯊꯥꯞꯄꯗꯒꯤ ꯀꯧꯔꯛꯂꯤꯕꯗꯣ ꯊꯔꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯅ ꯅꯥꯆꯪꯂꯨꯗꯦ ꯈꯣꯏꯖꯪꯂꯨꯗꯦ ꯊꯔꯣ ꯍꯥꯏꯅ ꯀꯧꯔꯛꯄꯗꯣ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯁꯨ ꯅꯥꯀꯟ ꯑꯃꯅ ꯇꯥꯔꯒ ꯅꯥꯀꯟ ꯑꯃꯗ ꯄꯥꯏꯊꯣꯛꯈꯤꯕꯒꯨꯝ ꯏꯆꯥꯏ ꯆꯥꯏꯊꯣꯛꯈꯤ ꯇꯔꯪꯒꯤ ꯇꯥꯏꯕꯪꯗ ꯇꯥꯎꯔꯤ ꯑꯃꯨꯛ ꯁꯣꯝꯗꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯈꯔꯅ ꯊꯔꯣꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯄꯨꯡ ꯊꯤꯟꯕꯅ ꯊꯤꯟꯕ ꯃꯣꯏꯕꯨꯡ ꯈꯣꯡꯕꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯅꯤꯜꯂꯛꯂꯕꯗ ꯊꯔꯣꯗꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝꯅ ꯇꯧꯏ ꯑꯃꯝꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯂꯦ ꯃꯥꯗꯤ ꯊꯝꯕꯧ ꯆꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯣꯝ ꯑꯣꯏꯅ ꯈꯣꯠꯇꯨꯅ ꯄꯥꯠ ꯃꯄꯥꯜꯗꯨꯗ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯑꯃꯨꯕꯗꯧꯅ ꯇꯧꯕ ꯂꯦꯡ ꯆꯠꯄ ꯈꯔ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯔꯣ ꯅꯨꯡꯁꯥ ꯊꯤꯔꯦ ꯃꯅꯥꯗ ꯃꯆꯦꯅ ꯊꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨ ꯇꯥꯔꯦ ꯊꯔꯣ ꯃꯆꯦꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯏꯆꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯕꯨ ꯃꯥꯒꯤ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯏꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯤꯔꯤꯕꯗꯨꯒꯗꯤ ꯐꯅ ꯂꯥꯞꯅꯔꯤ ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯆꯤꯡꯈꯣꯡ ꯆꯤꯡꯃꯥꯏꯗꯨꯗ ꯉꯥꯡꯕ ꯁꯛꯄ ꯂꯥꯎꯕ ꯂꯣꯏꯅ ꯈꯣꯟꯊꯥꯡ ꯌꯩꯗꯨꯅ ꯇꯥꯔꯤ ꯊꯔꯣ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯦꯅ ꯂꯩꯔꯤꯕ ꯅꯥꯛꯇꯨꯗ ꯆꯠꯀꯦ ꯇꯧꯕꯁꯨ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯊꯔꯣ ꯀꯞꯄꯛꯂꯦ ꯀꯞꯄꯗꯨꯁꯨ ꯂꯥꯏꯌꯦꯡ ꯐꯥꯏꯈꯤꯕꯅ ꯃꯈꯣꯜ ꯊꯣꯛꯄ ꯉꯝꯖꯗꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯅ ꯃꯤꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯑꯍꯨꯝ ꯃꯔꯤ ꯑꯏꯪꯕ ꯃꯥꯂꯪꯗꯨꯗ ꯂꯦꯡ ꯆꯠꯄꯗꯧꯅ ꯇꯧꯔꯤꯕꯗꯣ ꯎꯏ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯍꯥꯛ ꯆꯦꯟꯒꯦ ꯍꯥꯏꯕꯁꯨ ꯊꯔꯣ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯗꯨꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯀꯞꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯥꯐꯨ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯐꯥ ꯄꯨꯟꯅꯕꯒꯨꯝꯁꯨ ꯇꯧꯏ ꯁꯣꯝꯗꯅ ꯄꯨꯡ ꯊꯤꯟꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯆꯠꯂꯤꯕꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯨꯡ ꯊꯤꯟꯕ ꯑꯃꯗꯤ ꯄꯨꯡꯈꯣꯜ ꯇꯥꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯈꯪꯗꯕꯗꯒꯤ ꯊꯔꯣ ꯊꯤꯕꯗ ꯃꯐꯝꯗꯨ ꯂꯥꯟꯁꯤꯜꯂꯨꯔꯦ ꯃꯐꯝꯗꯨ ꯑꯃꯨꯛ ꯅꯥꯊꯩꯔꯒ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯏꯅ ꯁꯨꯝ ꯃꯊꯪ ꯂꯥꯛꯄꯅꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯔꯣꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ
ꯂꯥꯞꯅ ꯇꯥꯔꯝꯕ ꯄꯨꯡ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯣ ꯍꯧꯅ ꯅꯛꯁꯤꯟꯅ ꯇꯥꯔꯛꯂꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯔꯣꯕꯨ ꯆꯦꯟꯗꯨꯅ ꯄꯨꯒꯦꯁꯨ ꯉꯝꯗ꯭ꯔꯦ꯫ ꯄꯨꯡꯈꯣꯜ ꯑꯃꯗꯤ ꯃꯣꯏꯕꯨꯡꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯡꯈꯤ꯫ ꯂꯌꯥꯝꯁꯤꯡꯗꯨꯅ ꯃꯥꯡꯈꯤꯕꯗ ꯊꯔꯣꯒꯤ ꯃꯁꯥꯗ ꯌꯦꯠꯅ ꯈꯨꯔꯧ ꯊꯥꯡꯂꯝꯕꯁꯤꯡ ꯑꯗꯣ ꯐꯈ꯭ꯔꯦ꯫ ꯊꯔꯣꯅ "ꯏꯆꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ" ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯊꯔꯣ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯣꯏ ꯄꯥꯈꯠꯄꯣꯏ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯦ ꯑꯃꯗꯤ ꯃꯗꯧ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯔꯣꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯔꯣꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯦꯒ ꯃꯗꯧꯒꯗ ꯃꯥꯅ ꯕꯣꯔꯣꯏ ꯍꯦꯛꯄ ꯆꯠꯄꯗꯒꯤ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯧ ꯊꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯊꯔꯣꯅ ꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯥ ꯀꯥꯔꯦ, ꯀꯤꯁꯨ ꯀꯤ꯫ ꯂꯥꯏꯌꯧ ꯇꯤꯡꯋꯛ ꯇꯧꯔꯨꯕꯒꯤ ꯊꯔꯣꯗꯣ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯤ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄ ꯂꯣꯏꯔꯛꯄꯗ ꯃꯩ ꯑꯃꯨꯛ ꯍꯧꯗꯨꯅ ꯀꯥꯟꯊꯣꯛꯍꯜꯂꯦ꯫ ꯑꯍꯜꯒ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯏꯪꯒ ꯏꯪꯕꯒ "ꯑꯉꯥꯡ ꯁꯥ, ꯏꯙꯧꯗꯤ ꯇꯨꯝꯂꯒꯦꯀꯣ, ꯅꯈꯣꯏꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯄꯥꯕꯟ ꯍꯥꯏꯕꯗꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜꯗꯤ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯆꯥꯛꯁꯨ ꯌꯥꯝ ꯊꯦꯡꯅ ꯊꯣꯡꯗꯨꯅ ꯆꯥꯏ꯫ ꯊꯔꯣ ꯊꯤꯕ ꯍꯣꯠꯅꯔꯤꯉꯩ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯇꯥꯟꯅꯩ꯫ "ꯊꯔꯣ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ?" "ꯃꯇꯨꯡꯗꯗꯤꯅꯦ, ꯉꯁꯤꯒꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯁꯥꯖꯠꯁꯦ ꯇꯧꯒꯅꯨꯀꯣ." "ꯏꯆꯦ, ꯑꯩ ꯂꯥꯜꯂꯦ." "ꯆꯤꯟꯗꯗꯤ ꯑꯃ ꯍꯥꯏ, ꯇꯧꯊꯣꯔꯛꯄꯅ ꯇꯥꯏꯑꯣꯟꯅꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯕꯁꯦ." "ꯏꯆꯦ, ꯑꯩ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯦ, ꯑꯔꯣꯏꯕ." "ꯑꯔꯣꯏꯕ? ꯉꯝꯃꯣꯏꯗꯕꯗꯅꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯏꯆꯦꯗꯤ ꯑꯩꯕꯨ ꯌꯥꯝ ꯆꯩꯅꯤꯡꯕ ꯃꯥꯜꯂꯦ." "ꯆꯩꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪꯒꯤ ꯑꯉꯝ ꯃꯔꯥꯏ ꯈꯪꯗꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ." "ꯍꯣꯏꯕ, ꯇꯧꯔꯔꯣꯏꯒꯦꯕ." "ꯇꯧꯔꯔꯣꯏꯒꯦꯕ ꯍꯥꯏꯌꯨ, ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯂꯣꯟꯅ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯆꯠꯂꯝꯃꯨ꯫ ꯈꯪꯒꯗꯕꯅꯤ ꯍꯌꯦꯡꯗꯤ ꯍꯦꯛ ꯆꯠꯂꯝꯕꯗ ꯏꯆꯦꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯋꯥꯛꯆꯤꯡꯗ ꯕꯣꯔꯣꯏ ꯆꯥꯕ ꯐꯠꯇꯦ, ꯆꯠꯀꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯃꯛꯇꯗ ꯅꯪꯗꯤ ꯍꯦꯛꯇ ꯍꯦ ꯇꯣꯡꯉꯦ, ꯊꯣꯛꯄ ꯑꯃ ꯇꯧꯏ." "ꯏꯆꯦ, ꯁꯥꯎꯔꯅꯣꯕ, ꯍꯦ ꯇꯣꯡꯕ ꯊꯣꯛꯄ ꯑꯃ ꯇꯧꯕꯗꯣ ꯑꯩ ꯍꯌꯦꯡꯈꯩ ꯇꯧꯔꯔꯣꯏꯒꯦꯕ." "ꯐꯔꯦ ꯐꯔꯦ, ꯉꯁꯤꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯅꯨꯃꯤꯠ ꯑꯔꯣꯏꯕ ꯑꯣꯏꯌꯨꯀꯣ." "ꯍꯣꯏꯕ, ꯑꯣꯏꯔꯒꯦꯕ ꯏꯆꯦ." "ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ, ꯊꯦꯡꯉꯦ, ꯃꯩꯇꯥꯜꯁꯤꯁꯨ ꯁꯤꯊꯔꯛꯏ." "ꯏꯆꯦꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯐꯅꯦꯛ ꯐꯤꯕꯥꯟꯁꯦ ꯂꯣꯜꯍꯧꯈꯤꯒꯦ, ꯏꯆꯦ ꯉꯥꯟꯊꯣꯏꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯛꯆꯥ ꯃꯥꯡꯗ ꯂꯧꯕ ꯂꯥꯛꯀꯅꯤ." "ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ, ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ." ꯊꯔꯣ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯩꯇꯥꯜꯗꯨꯅ ꯁꯤꯊꯔꯛꯄꯗ ꯊꯥꯎꯃꯩ ꯃꯥꯡꯗ ꯊꯝꯕꯥꯜꯗꯨ ꯐꯅꯦꯛ ꯐꯤꯕꯥꯜ ꯂꯣꯟꯕ ꯍꯧꯔꯦ꯫ ꯎꯔꯤ ꯋꯥꯎꯔꯤꯕ ꯅꯨꯃꯤꯗꯥꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯤ ꯃꯍꯨ ꯄꯨꯕ ꯇꯥꯡꯖꯜꯂꯤꯅꯤ꯫ ꯐꯤ ꯐꯤ ꯀꯥꯝꯕꯒꯨꯝ ꯃꯄꯥꯜꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ꯫ ꯂꯥꯏꯔ ꯑꯗꯣꯟ ꯇꯥꯝꯕ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯕ ꯃꯗꯧꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄ ꯁꯨꯕ ꯅꯣꯝꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯊꯝꯕꯥꯜꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯤ, ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫